Chief Minister Kangpokpi Khongchata National Highway Number 2 Imphal Dimapur lambi hangtoktuna community khudingmak free oina chatpa yaragani haina laukthokraba matung Chief Minister Yumnam Kemchana Chair logduna State National Highway gi security amadi law and order gi matangda review mipam phamkre. Chief Minister Yumnam Kemchana combined headquarter ama oina chair logduna same secretary ta pangthokiba review mipam adu Chief Secretary Dr. Punit Kumar Goyal, Security Advisor Kuldeep Singha, DGP Mukesh Singh, Commissioner Home Ashok Kumar amadi State Police, Assam Rifles, Army amasung CAPF ki makok thongba official sing saruk yakhi. Review mifam adu the National Highway paring the transporter sing the asoy angam thondana chatpa yahananaba yauna mari leinaba issue kaya kupna khanaduna safe journey secular highway ama ohenbaga loyana state asigi miyamgi chatok chasinda panba amata lehendana bagi matangda kupna khanaki hairi mifam aduna makhata na National Highway da satliba transporter sing dagi sengkai tungkai tawwa amadi apanba et pirakpa sing thingnabagi matangda lokhotkadaba thorang sing khanaki Lady Balinga Asigi Pandam di National Highway sing the upon by air palatana no Magidarka eba polam sing puri truck sing amadi passenger sing service story bagari sing chu sep oina salan bahaiba sini ningsing baya the Chief Minister Yunam Kemchana Kangpokpi district headquarters satuna Imphal Dimapur lambi amohana community punamona free oina chatnagi damakta hangtokpaga loina athu matamda Imphal Guwahati bus service hanagum athu matamda leragani haina laukthokibani Lenga Wari SANAKHRE su revise to Bolekte around Pauni UPF KNO. Agency ki Paudi from Oregon Manipur was possessing the Indian government, Manipur government, Amasung UPF KNO, delete the Wari SANAKHRE suspension operation su agreements, revise to Bolena say Amamatam Santole Hana Ponkibadu around Pauni Hanan United People's Front UPF Amasukoki National Organization Puna Tadar Washer Lamana Centurali UPF KNO na Tadar Washer Lamada Ministry of Home Affairs Amasung KNO UPF Anigi Marakta Mamang Sahi Solising Ani Kunmangagi September Marida Wari SANAKHRE suspension operation su say Mamatam Sangtokibani Masigi Matung the Makata na Wari SANAKHRE Lake Asingba News Agency na Asoiba Sinamaram Oijuna Maming Lereba Pausing the Asingba Sumba Tidoktana Ponglubagi Mingsatiba Ohele Asiguma Ram Pausing Miamna Tazabeganus Su Group Hanagum extend to Lerebadi Tauriba Matung in the media Kutang the Miam the Kangalakani Hana Supunturli Amaranda territorial integrity Matang the Paladana Jerusalem High Kumja Solution in Pangi Me Humda Hanwo in Indian Lenga KNO UPF Amasum Manipur Lenga Marakta Peace Agreement signed Tonaki Matamadu the Yauriba closing Ligan purpose Sap Tobagi Mahutam Masing Yamba Committee sing the Pelanava Oina on Tokle Territorial Council Kidamakta Toriba Su political demand Asina state ki integrity Adumak preserve Togduna Legani Hainasum Akata na Pontorli Deputy CM Amad Home Minister Senapati Satuna UNC Wari SANAKHRE UNC na Talwa demand Mari Lengana Tabak to Ontok Powers Bloke Kongjang Hantokli Hai Kre Nagata Riba Fam sing the Hojik Wari Film Amadi UNC na Satari Kon Bloke Ki Kongjang Asigamari Lena Deputy Chief Minister Losi Diko Home Minister Govindas Kontogzam Amadi MLA Mapan Senapati Satuna United Naga Council Gilusing Musing Wari SANAKHRE Adu UNC ki Makedegi Makoina Taliba demand Mari Havadi Su abrogate Tower Nagataru Haplasenaba KNFP gi Miyosing Power KNFP Ben Tower Amadi Nipsa Gibson from Dr. Haiva Demansing Tabak Ontok Power Bloke Kongjang Tokle Haina Pontokre by Rota Senapati Power Sakiba Government Miyosing Adudi Deputy Chief Minister Losi Diko Home Minister Govidas Kontosam MLA Singh T Robindro P Brojen TS Radesam Sheikh Nurul Hassan Kasim Basum J Komosa Janghenglung Pangmai Awongbong Nimai Amadi Lisio Kaising Yauki Senapati District Headquarters Labor SM Sa Complex ta Iupung Taramate Makaram Tawadagi Manipulinga ki Musing Amadi UNC gi Musing Anigi Marakta Wari SANAKHRE Hauki Wari SANAKHRE tu the UNC gi Makedagi Council Segi President NG Lord Hona Lusingwa Mihut Mapana Saruk Yaki Wari Adunung Tilpung Ani Power Sataki UNC gi President NC Lord Hona Pongtorakoda Lenga Makata na Wari SANAKHRE gi Matang da Nakka Animana Yanaba Purki Meeting adu da Ingtappa Purna Amadi Makoigi Charter of Demand Marigi Matang Hasu Kanaki UNC gi Makedagi Taliba Demand Sing Lenga na Tabakta Ontok Trip Power Hauji Tatariba Bloke ki Kongjang Asi Hauji Maki Oina Hantokpo Leitri Haiki Kongjang Hantokpo Natraga Hantoktaba Haibase Lenga ki Wariapta Leire UNC gi Oina Di Taliba Demand Sing Tabakta Ontoktaba Tarabadi Hena Kanu Kongjang Tangsanaba Sem Sari Haina Supungtoraki Manipur gi Naga Tamphom Sing da Leiriba Naga Sing na Thenoriba Kudongchadaba Sing Asi Koinanaba Manipur Lenga na Lokolakpa Thorangi Saru Moina Naga gi Musing Wari SANAKHRE Tabak Asi Tarakibani Amaram the UNC gi Musinga Manipur Lenga ki Musinga Wari SANAKHRE Adugi Matang the Home Minister Govindas Kontoksan Pamusin Hambu Hangi Pakumda Wari SANAKHRE Matang da Wapam Amata
फोंतो हाइबा याकिदबना करी वफम द खनबगे हाइबदु करी वफम द खनबगे लोनेना करी याना पुरखेबगे हाइबदु मियाम सब चाना खंबंगमद्री नाकल अमरंदा TMB न्यूज नेटवर्क न मणिपुर लेंगालोय TS राधेसमना फोंतोरबगे मतुंग इना ngasi UNC ga Manipur ka ani gi marak ta wari sanakiba mahiyan ba ma oikhi amadi naga apex body asigi makedegi thagalakwa issue sing asigi waroshin ma purnabagi hanba khongthang amani su haikhi मान मखा तादन हाई होजे मियामना हेना खंगनरिबा प्रॉब्लम क्या असगी मतंगदा सॉल्यूशन अमा पुरकनबगी पांदमदा लेंगा की म्यूजिंग सेनापति सतुना UNC gi lusing musing wari sanarubani solution अमा लाक्ट्री फावबा नकल अनि gi मरकता मखा ताना wari sanakegani masina hanba round gi wari ni isona soidana thawjal bidana soidana maki warosin purpangamgani haibagi thajabsu मान phongtokhi suspension operation su abrogate tawagi matangda hangbo hang amagi pakumda TS radesam hai policy asi government of India gi policy ni Manipur asi India ge suruk amani maram aduna central lengana lorokwa wari amadi policy adu de koi indra satpa tabani panbeya badi naga misam taruk koki militants na leron bape koki kuldagi sei asi me taram with phakra matung tamchina halaga nasa oina phangmodagi koi shaunaraba naga miyana khongjang sing changchan bagalena United Naga Council naga taruk mehat ki asumba wayal phangnaba yauna demand mari lengak ta tandral inter district economic block ki khongjang changchan duna horkhibani demand sing aduda su abrogate tawa naga taruk hatpada senaba KNFP gi miyosing phaba KNFP ben tawa amadi Manipur lenga ke deputy chief minister oriba nipsa gibchen pham loktokpa haiba asini khongjang asina maram oidana nomagi tangai phadaba polam sing amadi sana thana polam sing gi amal wang akhalakibadagi maru oina koki committee gi miyosing awaba kya mayong narkhibani